Assalamualaikum warahmatullahi wabarakatuh. Ahanba karigumba kanagumba question wahang kharagi pakhum haidi samamnaba khoigi khangningba social media ni na haibda se pharak adugumba khara laiba adubu asengbadi Allah kiraga sirade Allah na janata pugana haibani adubu mi kiraga siraga di mi dunai janata puba ngamma jumme khangningbado ai haijarake ai yaripok tabok pi hariba muslim khunduga thangnaba maitai khun adudagi haurakpani aduga sida lairiba 100% ni manungda 99% di yeta jan oida ka mat hairaga mamage tampakta kalima phangna pokpani do aina ger kongi mungda pokpa ger kongi mungda chawrpani kona islam ka bun tawbani aina pi ngai matamda sak chabda sit na chai pukhamdagi maru ma phaw makhada tahande aduna itai masingna domta singna laknai aina sa pukhamdi phengdra su yayana aduga pi ngai de isa se thon kitang taiba kan thokpa leikong kitang taiba samthokpa aduna sina kari warami chandra kangnana na laknai aigi ibok ithawaina adubu sina islam de lakpa kanda kari warami haiba kanda koigi sunat ki tarika waramna sana na laiba wuju gi sata laiba har halata namaz matam manga de sonba yabagi dress oiba ahanba manbagi wa laitaba phido sengbo oiba aduba sak khazana sab chisu jamata thengna jare sunat ki tarika loin oiram ado aina azan do oiro har din gi dawat ki thabak mateng tawbuda afazana haibi yawi haidab sudum yawi tawbudabu aibu thina comment da hairak pasingdu ayu gi soibagi laibagi ne haina isana khanjai maramdi koi kalakpa pamba mi hobana totlaga semaku miyoibani na guna adum laitaba kanasu laitaba ngammoi maramdi aigi asoiba haibirakpagi damakta ai thagatsai tawbutabu kanagumba amana sumna hairi kariyana lairikta lakpada hadiski mafumjinga hairi aiji huralaga mi na ura phareba mi sina aisi mi khudingi sandoeba huran bane sonda hairizina sandoiba khudingi aigi gunaje sum lauthoga hairiba mangonda sum hapchangrani sim adu tawbudadi aigi asoibdadi mana phareba aduga amuka aigi asoibasi mimangda puthoga ikaiba piba taragadi mabu kayamat ki numita mayamdi mamangda sokhangani sim aduga aigi asoibada mana phabani mage asoibadana lana phagani habana aduna jobi soiramba yai maramdi aidi zero ni kaisu khangba kaisu haiba natte aduga mb na pajigi matangda amsu haijarake sidasu comment yamna lai mb na paji asengbadi marubi natte umini alim kari hafiz kari tanate to kanagumana sigi thabak se tawbu matamda toina sema tharo yam nungai haibusu lai kanagumna mufti kari sabusu yam yaura herpasu lai aidi mufti sunate kari sabusu nate aingonda talakiba khangba jingdu isada imanda henganaba dingi dawat ki jariya oinaba aisum haigiba potto knowledge oinaba ningsing jabani yamna haire khange na tawba nate aingonda gi hena haiba khangba alim adi ulma mayam ama laigra makhoi singduna tawraktraga aina tawrai haibasu yaurongani adubu jana sumabuk thalangani janam sumabuk thalangani haibani adu aikoi islam ni kalima phangna poe tawbudabu aina wana suraga talaga phangako paisa du free de loisaningde tawbutabu aina free da phangako paisa du di free de loisanbada pamodi adugumna aigi magi tampakta laina kalima ji phangabnina aikoina laithoe aduna soitana di kari hairi larikta sumna hairi afaba miji ije hakchang gi manungda chele singli sida chele ije gi manungda changaga afaba miji phatta bon thoga
janamda puthaba ngambagi power piyu haibda Allah na pinadi thai aduna namaz ko horen solchi abjibu din gi dawat ki thabak lai horen taw si abjibu si shaitan gi thabak neba aduga mama pa na masada chaiba hayai da wa haiba masi nang hat lagi da haira su hatra maksu hatu gi guna puyi na sumai na takti adu nang da phurge haira su phudar su phubagi guna sumai na hai takti aduna masajing gi Allah ge makhada mama pa ya da masajing gi janat layan takpi mayum pandri bodi no pi su palakana mawa mapura gi ya da janat layan takpi ada mawa mapura gi phana okta boir ga su akhoi gi magi tawam to pa seba dum tawr ga laiba aduda din da lakani hana takti aduna aina thengna jarakpada kanagumba direct image lai khong na chinna ubasu yaure ada miyoi bada kafir haibu wai se sizinaba adu yaingoi di phatte haibu thabak si hana tawramaga su khangpa mikupta tokpa aduga afabagi thabak si dum tawnaba honaba aduna kanagumana kafir haibu taragadi hairiba masamak ger kongi misaktuna islam da lakpa taragadi masama kafir wai hautorine sidri phauba miyoi bisa haiganu na takpi lana kariyana hairi Quran da hadis ki mafhumda sunna takpi khoida aigi hukumba aigi nabi ki tarika da ilakta taragadi atopa ger kom da ju su thabak laugane aduna lana khoi si thabak launa bagi da makta hidayat torokne haina ina khanjani ne do aigi soiba mayam lerang bani aduga wakia amda so sumna aina thenglaje aingonda phajaba hairaiba mido aiga thak manarabani aingonda thina ngange dun aigi makha tabani aduga aingonda guideline tawrai duna aingonda gi helaba misak ngaktani sumaina khallona aina sina dunya gi line da do class 9 pass taroga 10 kaga dabni 10 pass taru 11 kaga dabni adu ger kongi di dunya se janati natakpi koi gi damakta di exam hall ni exam pass taroga kabar gi wang hongi pakum piruga adamaina matang ta pangang godori bani aduna marubi natte mb haibadi di mai bai bani tawdabu takti tambi bai khara ina thengna jab khara amal tawda mai paki balai allana doctor na mai bana mi sian bai ngan ba na bana han ba phan mangam de phaboraga di doctors na balai roi si banai ro ado moidi allana thar pajariani mai besu doctor su hidak su aduga puna maksi Allah na loin uhen bani har din da tarak na ba na kon besu Allah na pi bani mangon da wansan bra hai dana laira besu Allah na pi bani na kon ba makong da sang bra ma gi da yang bra hai bu gi da makta har thaba khudin makti exam ne bai khoi da aduga pass ta or kan janat phango do ne aduna kalak pa mi hoba apam ba to la sab ni mi gin pi masak phajaba su pangwani ado moidi keraga makeup tawraganda phajabani kedra di pi thangani mot kani anoi rakani janata laibu hur bi adugumbo eroena khandok piba kanaguma building more si kayamata ningai grada bani janata laibu da basana gi yum kai du di kai bana eroena khandok pa aduga akhoi sida kara tang butong phangda su adu burak sagon tong gani haibe sumaina khanto ona lai adu kai gumba namaz le tinga da dunya wa khalla gadi aina le piji pulsira ni kaba si aidi kaba thang de gi hena thau samang de gi hena kopi masida khai gaira tarabdi yeta janat oi de janam lai danam da ta dori ni tungna aigi mau na tanari amale badat wang mamigina aina Allah uri na khanba nemba mi ekhoi gumba na Allah na ibu uri aina soli jin aroi bana mas ne khalaga solo na taki aduna aisi sumai taroga lapani aduna alim ulma oi bataraga di mb do mamang da na ko dabani aina maning da na pidu di mai bai bani Allah na punsi thambira di aikoi na har wa hai ma hai matamda hayeng haibuje hekta haidu e bi sha su yaw ado aduna tapadi hayeng boy koi hingine si sana khangmanga me adudi naw jubila to ba to thokada bani har hayeng gi thabo or so Allah na punchi thambira di hayeng se
ꯍꯥꯏꯕꯁꯤꯅ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯀꯩꯒꯨꯝꯕ ꯍꯌꯦꯡ ꯍꯥꯏꯗꯣꯛꯎꯔꯒꯁꯨ ꯑꯜꯂꯥꯍꯅ ꯄꯨꯟꯁꯤ ꯊꯝꯕꯤꯔꯗꯤꯅ ꯑꯃꯨꯛ ꯍꯥꯏꯍꯧꯕ ꯁꯤꯅ ꯆꯨꯝꯒꯗ꯭ꯔꯥꯅ ꯈꯜꯂꯦꯕ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯄꯔꯗꯥ ꯀꯥꯏꯅ ꯎꯔꯨꯔꯦ ꯃꯨꯁꯂꯤꯝ ꯑꯣꯏꯁꯅꯨ ꯒꯦꯔ ꯑꯣꯏꯁꯅꯨ ꯇ꯭ꯔꯥꯏꯕ ꯑꯣꯏꯁꯅꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯎꯕꯩ ꯗꯨꯋꯥ ꯁꯣꯟꯕ ꯐꯠ ꯂꯩꯊꯣꯔꯛꯑꯒ ꯑꯜꯂꯥꯍꯨꯝꯃ ꯏꯟꯅꯤ ꯑꯎꯖꯨ ꯕꯤꯀ ꯃꯤꯟ ꯐꯤꯠꯅꯥꯇꯤ ꯅꯤꯁꯥꯏ ꯋꯥ ꯑꯖꯥꯕꯤꯜ ꯀꯕꯔ ꯌꯥ ꯑꯜꯂꯥ ꯅꯨꯄꯤꯒꯤ ꯐꯤꯇꯅꯥꯗꯒꯤ ꯀꯕꯔꯒꯤ ꯖꯥꯕꯇꯒꯤ ꯀꯟꯕꯤꯌꯨ ꯁꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯦ ꯑꯅꯤꯔꯛ ꯁꯨꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯛꯑꯗꯤ ꯁꯣꯏꯇꯥꯟꯒꯤ ꯋꯥꯁꯋꯥꯁꯥ ꯂꯥꯛꯑꯦ ꯍꯥꯏꯅ ꯇꯥꯛꯄꯤ ꯑꯗꯨꯃꯥꯏꯅ ꯑꯩ ꯃꯥꯔꯨꯕꯤ ꯅꯠꯇꯦ ꯑꯦꯝꯕꯤ ꯑꯣꯏꯗꯤ ꯃꯃꯥꯡꯗ ꯅꯞꯄꯅꯤ ꯃꯥꯔꯨꯕꯤꯗꯤ ꯃꯅꯤꯡꯗ ꯅꯞꯅꯗꯕꯅꯤ ꯆꯥꯝꯃꯩ ꯃꯅꯨꯡꯗ ꯑꯃꯅꯤꯒꯤꯗꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯑꯩ ꯏꯁꯥ ꯎꯝꯃꯤꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯤꯡꯗꯣ ꯍꯟꯗꯛ ꯁꯦꯝꯗꯣꯛꯆꯈ꯭ꯔꯕꯅꯤ ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯗꯤꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯃꯌꯥꯝꯒꯤ ꯍꯔ ꯗꯨꯋꯥ ꯑꯩꯅ ꯌꯥꯎꯏ ꯑꯁꯤꯈ꯭ꯔꯕ ꯃꯤꯁꯤꯡꯒꯤ ꯗꯨꯋꯥꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏꯁꯨ ꯀꯕꯔꯗ ꯆꯠꯇꯣꯔꯕꯅꯤ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯅ꯭ꯌꯨ ꯏꯌꯥꯔ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯁꯦꯡꯕꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯛꯗꯤꯔꯗ ꯑꯜꯂꯥꯍꯅ ꯇꯝꯈꯤꯕ ꯃꯥꯎꯠꯀꯤ ꯃꯇꯝꯗꯣ ꯆꯍꯤ ꯍꯥꯞꯀꯠꯂꯛꯏꯕ ꯃꯇꯤꯛ ꯀꯕꯔꯒ ꯅꯛꯁꯟꯅꯔꯛꯏꯃꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ ꯁꯤꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯀꯔꯤꯝꯇ ꯑꯩꯈꯣꯏꯗ ꯂꯩꯇꯦ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯈꯪꯗꯕꯗꯣ ꯈꯪꯅꯅꯕꯒꯤꯗꯃꯛ ꯁꯦꯝꯖꯔꯛꯄꯅꯤ ꯑꯗꯨ ꯁꯤꯗ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯔꯒꯁꯨ ꯇꯥꯅꯤꯡꯗꯕꯁꯨ ꯂꯩꯕꯅꯤ ꯍꯥꯏꯅꯤꯡꯕꯗꯤ ꯀꯌꯥ ꯑꯃꯅꯤ ꯉꯥꯡꯅꯤꯡꯕ ꯀꯌꯥ ꯑꯃꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯈꯪꯗꯕꯅꯤ ꯑꯈꯪꯕ ꯈꯔꯗꯨ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯈꯥ ꯇꯥꯕꯗꯤ ꯄꯨꯝꯅꯃꯛꯄꯨ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯋꯔahmatullahi wabarakatuh